Kalau kau sila mo yan, kaya pa ni. Kaya na. Tapi yang ini karakter. Nipa madigyan na pawido na ba sila kingarilo na na. Bakit kita ba tanda? Nipa ano lagi hindi na ba so. Ulit na si kinagiging nagsingari.
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯒꯤ ꯂꯥꯛꯏꯕ ꯖꯦꯟꯇꯜꯃꯦꯟꯁꯤꯡ ꯁꯤꯡꯗ ꯂꯥꯡꯖꯔꯤꯕ 이채선기 마이크에게 웰컴 tꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯆꯥ ꯃꯆꯥ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯆꯤꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯦꯝꯕ ꯃꯑꯣꯡꯗ ꯆꯤꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯅ ꯂꯩꯔꯤꯕ 이채선ꯁꯤꯡꯁꯨ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯌꯥꯎꯁꯟꯕꯤꯌꯨ ꯊꯥꯕꯜ ꯆꯣꯡꯕꯁꯤ